Apa di luar he. Mayam, good morning. Like Thadba Kuireda YouTube ki. Mesti di nga thong ani. Kuireda nga Thadba. Buja hogalap pada di nga taraki. Adi koi ba pukuna ba dane yang ke sa hom thakong yan ta dreba. Iya kada lai kada. Ma kiki kuire ipase udaba kuire. Nang uji jumda laibro. Nga sida laire. Thong na bagina sida laire. Dinang na thong doi ni. Sakka utpa yade ko ngasidi. Kwatita o. Sakka utpa yade. Sakka juga chagidra poni uji. Tumhogalapagi ngasi thapok si yam kalle ngasidi akhoi lottery story ni thapok yam kalle ngasidi. Sakka utpa yade. Bila aku cara ini. Si mulle ko log thô kìa. Sak thong abo bijen. Kuireda matam amagi YouTube ta ngaunaramba mayam. Hawjing na mo Facebook ta oina ngaunahare tawrisi. Kari haironi matamgi ichel ni. Trending ne Facebook ta hujik ni punamak thokle. Ayamba mi Facebook ta thokle. Lira phajabini icheti adona satuppa yade ko. Aigi mai se lipstick taidra dine utpa yade. Khangabo. Sengha lai dai ne lira phajabi nang se kai ne sengha lai dai ne. Aigi mai se lipstick taidra adona utpa yada. Dang. Siu. Dang. Amubaga khotokre, amuba se khapne ba khotokre. Kok ngau ra ba ai se. Asini ada lagi. Sakti uloi ko kaino meng halake ngak op. Ui mà sabana kaino ne. Tespata. Ngarang dai dei ni. Lupa kungi ne yamjami lupa kungi. Kaino ba haido puja nuai gi bro iche. Ai di sare iche kaino pung kya ta ba ke nang gi puja ta jo 9:30 ta ta nang do breakfast oyongani. Koi di breakfast ngasai na olam mani ko. Aji nunding gi chak thong ka lieba. Puja se nungai ki haigadra nungai te haigadra khangdre tawise koi da bana di phaba jani puja je isa jam lo sali puja koi raga kai no apa sigai siga hashtag ka piraga enon to jo hashtag wan ka na hai ji kai pon Di puja ko yaudre. Mama macadi nai mama macadi puja nungai hi lo re. Nang gi do. Nang na koi phang da ba. Moi na nungai ba. Natra.
ꯕ꯭ꯔꯦꯛꯐꯥꯁꯅꯤ ꯍꯥꯏꯕꯀꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯃꯥꯏ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯅꯪꯉꯣꯟꯗꯁꯨ ꯎꯕ꯭ꯔꯁꯦ ꯀꯩꯅꯣ ꯑꯃꯈꯛ ꯀꯩ ꯍꯥꯏꯕ ꯍꯦꯁꯇꯦꯛ ꯋꯥꯟ ꯍꯥꯏꯅ ꯏꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯄꯣꯠꯅꯣꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯨꯏꯔꯣꯏꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯦ ꯂꯥꯏꯠꯁꯦ ꯉꯥ ꯉꯧꯕꯁꯦ ꯑꯁꯤꯒꯤ ꯉꯥꯁꯦ ꯃꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯥꯔꯒ ꯉꯧꯕ ꯇꯥꯔꯒꯗꯤ ꯉꯥꯁꯦ ꯃꯅꯨꯡ ꯂꯧꯔꯔꯣꯏꯑꯕ ꯑꯗꯨꯅ ꯃꯩꯁꯦ ꯈꯤꯇꯪ ꯇꯞꯅ ꯍꯥꯏꯗꯤ ꯃꯩꯁꯦ ꯀꯜꯍꯟꯗꯕꯤꯗꯀꯣ ꯇꯞꯅ ꯌꯥꯝ ꯆꯣꯡꯉꯦ ꯇꯞꯅ ꯊꯥꯔꯒ ꯉꯧꯕꯤꯕ ꯍꯥꯎꯒꯗ꯭ꯔꯣ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩ ꯁꯤꯗꯁꯨ ꯍꯪꯒꯥꯝ ꯆꯥꯝꯗ꯭ꯔꯤ ꯍꯪꯒꯥꯝꯁꯦ ꯃꯄꯨꯟ ꯃꯆꯥꯁꯤꯒ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ 10ꯅꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯒ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯏꯆꯦ ꯑꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯇꯥꯟꯕ ꯃꯣꯏꯅ ꯂꯣꯏꯁꯤꯟꯕ ꯃꯥꯅꯤ ꯅꯨꯄꯥꯗꯣ ꯇꯥꯟꯒꯗꯕꯅꯤ ꯅꯨꯄꯤꯅ ꯂꯣꯏꯁꯤꯟꯕ ꯀꯩꯅꯣ ꯇꯥꯜꯂꯒꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯕ꯭ꯔꯥꯅꯦ ꯂꯣꯏꯁꯤꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯂꯣꯏꯁꯤꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏꯗꯅꯀꯣ ꯇꯧꯔꯒ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯍꯪꯒꯥꯝꯁꯦ ꯎꯕꯁꯦ ꯈꯥꯡꯉꯝꯗ꯭ꯔꯦꯕ ꯆꯥꯅꯤꯡꯉꯤꯕ ꯍꯪꯒꯥꯝꯁꯤ ꯎꯕꯗ ꯉꯥꯁꯤꯡ ꯊꯣꯡꯕꯗꯨꯃ ꯇꯧꯔꯒ ꯍꯪꯒꯥꯝꯁꯤꯃ ꯇꯧꯔꯒ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯒ ꯑꯁ ꯍꯥꯎꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯁꯤꯅꯦꯕ ꯃꯊꯥꯡ ꯍꯧꯕꯁꯦ ꯈꯔ ꯗꯦꯟꯖꯔꯦꯁ ꯑꯣꯏꯕꯅꯦꯕ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯁ꯭ꯋꯥꯏꯒꯤ ꯎꯅꯥꯁꯦ ꯍꯣꯔꯤꯁꯦ ꯂꯨꯁꯦ ꯁꯤ ꯍꯣꯔꯤꯁꯦ ꯁꯤꯗꯒꯤꯅꯦꯕ ꯊꯥꯎ ꯐꯠ ꯄꯥꯏꯊꯣꯛꯏꯁꯦ ꯈꯤꯇꯪ ꯀꯤꯌꯦꯕ ꯑꯩꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯎꯞꯁꯜꯂꯒ ꯊꯝꯃꯤꯅꯦ ꯌꯥꯝ ꯀꯨꯏꯅꯒ ꯎꯞꯁꯜꯂꯒ ꯊꯝ ꯌꯥꯄꯣꯠꯅꯦ ꯃꯊꯥꯁꯤꯅꯦ ꯅꯨꯡꯁꯥ ꯊꯤꯌꯦꯕ ꯉꯥꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯃꯨꯜꯂꯒꯅꯦ ꯑꯩ ꯍꯥꯎꯕ ꯋꯥꯠꯂꯦ ꯍꯥꯎꯔꯅꯤ ꯍꯪꯒꯥꯝꯁꯦ ꯑꯁ ꯑꯗꯨꯅꯦꯕ ꯍꯪꯒꯥꯝꯁꯦ ꯈꯨꯍꯥꯎ ꯑꯃ ꯆꯥꯔꯣꯏꯕ ꯁꯦꯠ ꯍꯥꯏ ꯅꯣꯔꯠ ꯏꯁ ꯄꯤꯄꯜ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯨꯏꯅ ꯌꯨꯇꯨꯕꯁꯦ ꯆꯪꯗ꯭ꯔꯕꯅꯤꯅ ꯑꯣ ꯃꯤ ꯑꯅꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦꯁꯦ ꯍꯦꯁꯇꯦꯛ 2 ꯍꯥꯏꯔꯒ ꯃꯤ 2 ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯀꯨꯏꯅ ꯆꯪꯗ꯭ꯔꯕꯅꯤꯅ ꯌꯨꯇꯨꯕꯀꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯃꯨꯜꯍꯜꯂꯁꯤꯔꯥꯕ ꯃꯨꯜꯂꯕꯥꯕ ꯑꯩ ꯉꯥꯁꯦ ꯃꯨꯟꯒꯗꯕ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯍꯩ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯐꯦꯁꯕꯨꯛꯇ ꯂꯥꯏꯛ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯒꯤ ꯐꯦꯁꯕꯨꯛꯇꯒ ꯊꯥꯔꯣꯏ ꯌꯨꯇꯨꯕꯇ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯏꯃꯥ ꯁꯤꯔꯦꯅꯦ ꯌꯨꯇꯨꯕꯇ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯏꯃꯥ ꯃꯥꯃꯛꯇ ꯇꯥꯏ ꯐꯦꯁꯕꯨꯛꯇ ꯇꯧꯕꯅꯤꯅ ꯃꯤ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯅꯦꯕ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯀꯥꯎꯁꯜꯂꯛꯑꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯅꯣꯔꯠ ꯏꯁ ꯄꯤꯄꯜꯁꯦ ꯑꯩ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯐꯥꯎꯖꯗꯦꯀꯣ ꯀꯅꯥꯅꯣꯝꯇꯪ ꯍꯥꯏꯔꯧꯅꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯗ ꯂꯥꯛꯄ ꯑꯅꯧꯕ ꯑꯣꯏꯔꯤꯖꯥꯠꯂꯥ ꯐꯥꯎꯖꯗꯦꯀꯣ ꯁꯤꯅꯤ ꯂꯥꯏꯛ ꯍꯥꯏꯁꯦ ꯀꯥꯎꯒꯜꯂꯦꯕ ꯏꯖꯥꯡꯖꯥꯡꯅ ꯀꯩꯅꯣꯅꯦ ꯃꯣꯕꯥꯏꯜꯒ ꯄꯣꯛꯈꯥꯏꯕꯔꯣꯝꯗ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯨꯜꯂ ꯃꯥꯜꯂꯦꯀꯣ ꯁꯦ ꯑꯩꯕꯨꯗꯤ ꯀꯥꯎꯗꯦꯗ ꯅꯪꯗꯤ ꯀꯥꯏ ꯀꯥꯎꯅꯤ ꯅꯪꯗꯤ ꯀꯥꯎꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯀꯥꯎꯔꯗꯤ ꯂꯣꯏꯔꯦꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯁꯜꯂꯦ ꯕꯤꯖꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯁꯜꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯗꯅ ꯑꯩ ꯂꯥꯛꯀꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯃꯇꯥꯡ ꯌꯧꯁꯜꯂꯛꯑꯦꯀꯣ ꯑꯩ ꯊꯥꯡ ꯃꯅꯥꯛꯇ ꯈꯔ ꯄꯥꯏꯊꯣꯛꯎꯔꯒꯦ
makat makin mengkalai ini hapsnya ini mau kayak ini teraga jauh ke kangau deh nih kau ke kali micnya yum doh lotion ba ngambil lotion lo yum lotion lo aduh gak aisu lagi ini satu baca ai mobile po khai rồi chà bana oh my god mobile po khai rồi chà bana papa đã hàng làm gì thì lấy cho rồi hàng làm đang học rồi ấy đúng anh chị tùy cái tao quay đi này không một bãi đi xả nó lùi đẹp ạ đang hàng thủ lên phen tha đâu sắc út bơ gì à đợt bagi khang ba ấy sẽ sắc sẽ juga mình dân đắp đắp đi đâu nem ta gì nghe nè mình dân đâu tum mau galak pagi nè kamu kata udah ya baik hay hay ba Mami kasi matumay na idea tum mau galak pagi anta na upaya ba yan kaya kadai no ne udo niya daw udo sakse udo shungam de yaw de lipstick su yaw de filter ga je hapa yabu oraga di dum hapchalaga ya filter ju hapa haijate na cheze lipstick yaudase whitey da filter laite Facebook ta hapa haite filter je ai filter je Facebook ta hapa haite whitey da tanate Facebook ta haite mi di panghap ta hapi masak sire mi di light thả masak cái phazar ra này khôi đi cái đâu này mà hầu đấy cái gì thi đây filter hapa jo hay tre đúng luôn đấy sai là cậu để cho cậu ra vậy Pisungga jeksa ladi fajarak pe janin da ai je kotal leba ai gi friend nana tuition jakhare ma tuition jakhare ma huji kan jam busy oi tuition Sunday nu mesina mu hena busy oi makse ama loraga ama haji silai halaga mu atopa mu tuition tawdoi ni ekdam busy ni ma Sunday nu mese này mà có lấy đâu thong nghe cái chúng tôi rồi ngang ngồi cái chung dẹp qua lùa đấy hữu gì đa cô là mà mày game để pin đi nằm chân là ghé thì bởi vì phải dẹp qua là có riêng
ꯄꯥꯎꯗꯔꯐꯧ ꯇꯩꯗ꯭ꯔꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯈꯪꯉꯕ ꯋꯥꯔꯤ ꯍꯥꯏꯕꯨ ꯕꯤꯟꯗꯤꯒ ꯅꯝꯃꯗꯤ ꯈꯤꯇꯪ ꯐꯖꯔꯝꯃꯅꯤ ꯍꯩꯌꯥ ꯀꯥꯈ꯭ꯔꯦ ꯑꯩ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯌꯥꯝ ꯀꯤꯖꯩꯑꯕ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯗꯥꯏꯅꯣꯅꯦ ꯃꯨꯟꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯏꯆꯦ ꯃꯦꯀꯞ ꯇꯧꯈ꯭ꯔꯦꯗ ꯃꯦꯀꯞ ꯍꯥꯏꯕꯨꯅꯦ ꯍꯩꯖꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯤꯁꯨꯝ ꯌꯦꯛꯀꯅꯤ ꯂꯤꯞꯁꯇꯤꯛ ꯇꯩꯒꯅꯤ ꯁꯔꯥ ꯀꯩꯁꯨꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩ ꯄꯥꯁꯄꯣꯔꯠ ꯍꯥꯞꯆꯜꯂꯦ ꯌꯦꯟꯖꯥꯡꯒꯤ ꯑꯩ ꯌꯦꯟꯖꯥꯡ ꯈꯨꯊꯣꯡꯗꯣ ꯑꯗꯒꯤ ꯆꯦꯅꯝ ꯍꯥꯞꯇꯣꯏꯅꯤꯀꯣ ꯄꯥꯁꯄꯣꯔꯠ ꯈꯔ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯀꯩꯅꯣ ꯇꯧꯈꯠꯂꯛꯑꯦꯀꯣ ꯍꯧꯖꯤꯛ ꯆꯦꯅꯝ ꯍꯥꯞꯄꯒꯦ ꯀꯥꯏꯗꯩꯅꯣ ꯅꯨꯕꯗꯣ ꯍꯣꯏꯔꯣ ꯀꯩꯗꯧꯗꯣꯏꯕ ꯑꯀꯟꯕꯗꯨꯔꯣ ꯑꯁꯣꯟꯕꯗꯨꯔꯣ ꯑꯁꯣꯟꯕꯗꯤ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟ ꯅꯛꯄꯔꯣ ꯏꯆꯦ ꯍꯣꯏꯒ ꯅꯛꯏ ꯌꯥꯝ ꯍꯦꯟꯖꯟꯅ ꯅꯛꯄꯕꯨꯗꯤ ꯅꯠꯇꯦꯗ ꯇ꯭ꯔꯦꯟꯒ ꯈꯣꯡꯉꯛꯑꯗꯤ ꯑꯗꯨꯝ ꯄꯤꯌꯨ ꯄꯥ ꯑꯗꯨꯝ ꯇꯥꯕꯗꯣ ꯌꯥꯝ ꯍꯦꯟꯖꯟꯅ ꯅꯛꯄꯕꯨꯗꯤ ꯑꯣꯏꯗꯦ ꯔꯦꯜ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯅ ꯍꯪꯕꯅꯤ ꯔꯦꯜ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯃꯈꯣꯟ ꯇꯥꯏꯌꯦꯕ ꯍꯦꯟꯖꯟꯅ ꯅꯛꯄꯕꯨꯗꯤ ꯅꯠꯇꯕ ꯇ꯭ꯔꯦꯟ ꯃꯈꯣꯟꯗꯤ ꯆꯠꯄꯅꯤ ꯅꯨꯅꯨ ꯂꯥꯡꯒꯅꯨꯀꯣ ꯀꯅꯥꯅꯣ ꯅꯣꯏ ꯄꯥꯕꯣꯔꯥ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯣꯏ ꯄꯥꯕꯣꯔꯥ ꯍꯥꯏꯗꯣ ꯁꯦ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯦꯀꯣ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯜꯂꯦ ꯑꯩ ꯈꯨꯊꯣꯡꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣꯁꯦ ꯄꯠꯅꯕꯒꯤ ꯀꯩꯅꯣ ꯍꯥꯞꯄꯅꯤ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯩ ꯊꯨꯝꯁꯨ ꯌꯦꯡꯉꯣ ꯉꯥꯡꯉꯤ ꯌꯦꯡꯉꯨ ꯅꯠꯇꯦ ꯇꯣꯞꯁꯣꯜꯅꯦꯕ ꯑꯩꯈꯣꯏ ꯆꯥꯏꯁꯦ ꯑꯗꯨꯅ ꯉꯥꯡꯕꯅꯦ ꯊꯨꯝꯁꯦ ꯍꯣꯔꯦꯟ ꯍꯩꯖꯥꯡꯒꯤꯁꯨ ꯄꯨꯂꯞꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯕꯅꯤ ꯊꯨꯝ ꯍꯥꯞꯄꯕꯅꯤꯅꯅꯦ ꯇꯣꯃꯦꯇꯣꯁꯦ ꯄꯠꯊꯔꯛꯑꯅꯦꯕ ꯍꯧꯖꯤꯛ ꯄꯠꯂꯤꯗꯧꯔꯕꯁꯦ ꯊꯨꯝ ꯍꯥꯞꯄꯗꯒꯤ ꯑꯦꯝꯅꯦꯁꯨ ꯇꯣꯃꯦꯇꯣꯁꯦ ꯈꯔꯕꯨꯗꯤ ꯄꯠꯆꯕꯅꯦꯕ ꯖꯥꯡꯅ ꯄꯠꯊꯕꯅꯦ ꯊꯨꯝ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯠꯊꯩꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯍꯥꯞꯄꯦ ꯋꯥꯔꯦ ꯑꯩꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯨꯅꯨ ꯌꯥꯏꯉꯪ ꯍꯥꯞꯄꯦ ꯌꯥꯏꯉꯪ 1.5 ꯁ꯭ꯄꯨꯟ ꯍꯥꯞꯄꯦ ꯖꯤꯔꯥ ꯃꯔꯣꯏ 1 ꯁ꯭ꯄꯨꯟ ꯍꯥꯞꯄꯦ ꯖꯤꯔꯥ ꯃꯔꯣꯏꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯥꯡꯊꯔꯒ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯍꯟꯕꯩ ꯃꯊꯧ ꯇꯥꯏꯀꯣ ꯃꯣꯔꯣꯛꯇꯤ 3 ꯁ꯭ꯄꯨꯟ ꯍꯥꯞꯄꯅꯤ 3 ꯁ꯭ꯄꯨꯟ ꯍꯥꯞꯇꯣꯏꯔꯥ 4 ꯆꯥꯃꯁ 3 ꯍꯥꯞꯇꯣꯏꯔꯥ ꯆꯥꯃꯁ 4 ꯍꯥꯞꯇꯣꯏꯔꯥ ꯆꯥꯃꯁ 3 ꯍꯥꯞꯆꯟꯈꯔꯦ 4 ꯍꯥꯞꯄꯒꯦ
ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯖꯤꯔꯥ ꯃꯔꯣꯏꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯟꯖꯥꯡꯁꯦ ꯁꯧꯔꯛꯑꯒ ꯊꯥꯡꯗꯔꯝꯗꯥꯏꯗ ꯑꯃꯨꯛ ꯖꯤꯔꯥ ꯃꯔꯣꯏꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛ ꯍꯥꯞꯄꯕꯅꯤꯅ ꯈꯥꯔꯅꯦꯕ ꯍꯦꯟꯖꯥꯡꯁꯦꯀꯣ ꯁꯤꯗ ꯑꯂꯨ ꯍꯥꯞꯄꯅꯤ आलूजे कौ पत्ता बाबा कहीं है ना आप देंगे को इसी असाब लेब इसी असाब खितंग हापगे मसला फुटपगी ओइना इसी असाब पामुय ब्रों 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 सौहनबा इसिंग थक्पगी इसिंगनेबा बोंग 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 सौ थक्नबा इसिंगनेबा सिगा लेजरे हिजांग मसला जे मही जे खर यामे आज दले पता बाबा मनाक चलुरबो चत्रि चत्रि पता बाबादो चाबा चटकदौ मानद्रेदा अहुमलक चलु हाइना हाइबनिना अहुमलक ओइरनी अमुरमसु चटपा फंगदे थापीदनाको अदुना स्टिक जाउद्रेने याउद्रे लिपस्टिक से लिपस्टिक से ममार्ट की लिपस्टिक की मखा पोन बने ममार्ट की लिपस्टिक से तैरगा अतोप लिपस्टिक तैबसे हैनदेबा ममार्ट की लिपस्टिक से याउद्रे सिगैसिगा ऑफलाइन दगी लौगे हाइना क्याम जामे थीरिबा फंगदेबा ऑफलाइन दगी अगी लाइव वीडियो से कोनदा सिल्चर की मीना का येंग बतारदि सिल्चर की करम दुकान ममार्ट की प्रोडक्ट फंगे तारो जैसिगा कइनोदा उकिलपति दो सेंट्रल रोड जौद्रिङाइदा उकिलपति गिदो दोआइदुआसु कॉस्मेटिक की दुकान लेबनेबा अदुइदुको पोटपा फंगे कइबा कइनो लेक्मी ओलिफेम एवोन पुनः फंगे को मामार्ट की फंगे अदुगा फाउंडेशन कई कई लोई फंगे मामार्ट की लिपस्टिक तमक फंगदे अदगी स्मार्ट बाजार दो बिग बाजार दो अदुगसु लिपस्टिक सिता फंगदे अतै पुनमक फंगे आइसु चटके खनबने ड्यूटी छुट्टी फंगदे होयबको पता बाबा दो हुजिकान पता बाबा अंते पता मता मता पता है पता मा है कहीं खंगदेब कई कई याम थोलेब खोरेंदसु थोए दुगगी रामपुर है रामपुर है मारे को काबुंग गोसोन साइड लेबदो अदाइदोसु थोए कई कई जाम हाइनाबनेबा दो हुजिकी कइनोगिदो रामपुरगिदो अदुदि नुपीनेबको माना पता बाबादो चाबा चट पता बाबागी पत्तादो माना चाबा चट लाइको अदुगा मी भीर ओइदना पता बाबाजिदि मी लाख लाख अनि अहुंगा तिल्ली हाइबनेबा नोंगमदा अदुगा माक्सु पता पता बाबागी पत्तादो चाबा चटपा मतमदने लंबीदा माक्से तुमनिंग मनबगी मी भीर ओइमबगी ngaktang पोथारगा ममिसे उरुन रो तौराय हब्रा लाइदुन तुम्हाली ओइरंगने हाबा उरुन उरुन तौबा मतमदा खरा खरा तुमथरुबा मतन ममंग मंगयै अदुगा हजिकी दुर्गा इमासिना लागा हाइररी खंगाबा नंगना सिदा पत्ता चाबा लाइसे अइना नंगोंदा हाइबा पत्तादुनिने सिमाना पिजरिसे न दुमाइना हाइररे नंगोंदा इना पीबदी नंगना थवा साद्रगा
ꯁꯤꯒꯩꯁꯤꯒ ꯆꯥꯕ ꯂꯥꯛꯏꯗꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯨꯔꯒꯥ ꯏꯃꯥꯁꯤꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯥ ꯌꯨꯝ ꯌꯧꯔꯒ ꯍꯟꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯄꯤꯖꯕ ꯍꯧꯔꯤꯅꯦꯕ ꯄꯇꯥꯗꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯥꯝꯒꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯃꯥꯛꯇꯤ ꯄꯩꯁꯥꯕꯨꯗꯤ ꯂꯧꯗꯦ ꯑꯗꯨꯒ ꯑꯂꯥꯛ ꯑꯂꯥꯛꯄ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯤꯗ ꯄꯥꯟꯅꯕ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯄꯩꯁꯥ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯀꯠꯂꯗꯤ ꯃꯍꯩ ꯐꯪꯉꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯀꯅꯥꯅ ꯈꯪꯉꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏꯕ ꯋꯥꯈꯜꯅꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯅ ꯃꯥꯏ ꯇꯨꯂꯁꯤꯕꯣꯡꯗꯗꯤ ꯄꯩꯁꯥꯒꯗꯤ ꯑꯗꯨꯝ ꯊꯥꯗꯅ ꯃꯥꯜꯂꯦꯕ ꯂꯨꯄꯥ 5-10 ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯊꯥꯗꯅ ꯃꯥꯜꯂꯦꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯥꯗꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯇꯥ ꯕꯕꯥꯗꯨꯗꯤ ꯄꯩꯁꯥ ꯂꯧꯗꯦ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯥ ꯄꯇꯥꯗꯨꯅ ꯑꯃꯨꯛ ꯗꯣꯈꯤꯅꯥꯗꯤ ꯑꯗꯨꯝ ꯊꯥꯗꯅꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯊꯥꯗꯅꯤꯡꯕ ꯃꯤꯅ ꯊꯥꯗꯔꯦ ꯊꯥꯗꯅꯤꯡꯗꯕ ꯃꯤꯅ ꯊꯥꯗꯗ꯭ꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯤꯗ ꯑꯩꯁꯨ ꯀꯩꯅꯣ ꯏꯆꯦꯒꯤ ꯅ꯭ꯌꯨ ꯃꯣꯕꯥꯏꯜꯗꯣ ꯐ꯭ꯌꯨꯆꯔ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯕ꯭ꯔꯥ ꯐꯠꯇꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯐꯠꯇꯦ ꯑꯩ ꯂꯩꯔꯨꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦ ꯑꯗꯨꯝ ꯄꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯅꯕꯥꯏꯅꯁꯨ ꯑꯗꯨꯝ ꯑꯩꯅ ꯅꯍꯥꯟ ꯏꯗꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯌꯥꯝ ꯃꯑꯣꯡ ꯆꯥꯗꯦꯕ ꯍꯦꯡ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯃꯤꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯌꯥꯝ ꯍꯦꯡ ꯑꯣꯏ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤꯃꯨꯛ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯣꯟꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯅꯧꯕ ꯂꯧꯔꯛꯄꯒꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯑꯦꯛꯁꯇ꯭ꯔꯥ ꯑꯍꯦꯟꯕꯁꯨ ꯂꯩꯗꯅꯀꯣ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯁꯣꯝꯗ ꯑꯩꯒꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕꯗꯨꯝꯁꯨ ꯂꯩꯔꯦ ꯃꯥꯛꯀꯤꯁꯨ ꯂꯩꯔꯦ ꯑꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛꯃꯨꯛ ꯂꯧꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯑꯃꯒ ꯆꯍꯤꯃꯨꯛꯇꯤ ꯄꯥꯏꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯦ ꯏꯗꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣꯗꯨ ꯐꯥꯎꯕ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯑꯗꯨꯝ ꯆꯠꯅ ꯂꯩꯌꯦꯕ ꯏꯗꯤꯠꯀꯤ ꯖꯒꯥꯗꯨ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯅꯦ ꯀꯃꯥꯏꯅ ꯏꯗꯤꯇꯤꯡ ꯇꯧꯗꯣꯏꯅꯣ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯇꯝ ꯇꯧꯅ ꯆꯠꯈ꯭ꯔꯅꯤ ꯁꯣꯗꯗꯤ ꯋꯥ ꯉꯥꯡꯕꯗꯨꯗꯤ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣꯗꯨꯅ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯠꯂꯤꯕ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯠꯂꯕꯅꯤ ꯚꯤꯗꯤꯑꯣꯗ ꯁꯥꯡꯉꯅꯤꯅ ꯈꯔ ꯆꯠꯈꯠꯂ ꯑꯃꯨꯛ ꯄꯠ ꯇꯠꯂꯒ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯈꯔ ꯈꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯑꯃꯨꯛ ꯄꯠ ꯇꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯖꯤꯟꯅꯕ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯔꯤꯌꯦꯜꯃꯤ 15 ꯄ꯭ꯔꯣꯅꯦ ꯂꯧꯔꯨꯅꯨ ꯁꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯂꯨꯄꯥ 1,34,000 ꯄꯤ ꯁꯦ ꯏꯟꯖꯥꯡꯗꯣ ꯍꯥꯎꯔꯣꯏꯗ꯭ꯔꯥꯕ ꯅꯣꯡ ꯃꯔꯛꯇꯒꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯅꯤ ꯑꯗꯨꯒꯤ ꯋꯥꯏꯠ ꯑꯦꯡꯒꯜꯗꯨꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅ ꯋꯥꯏꯠ ꯑꯦꯡꯒꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯔꯤꯌꯦꯜꯃꯤ ꯑꯃꯈꯛꯇꯨꯗꯤ ꯑꯗꯨꯝ ꯐ꯭ꯔꯣꯟ ꯀꯦꯃꯦꯔꯥ ꯐ꯭ꯔꯣꯟ ꯚꯤꯗꯤꯑꯣ ꯂꯧꯕꯗꯁꯨ ꯑꯗꯨꯝ ꯃꯁꯛꯀꯁꯦ ꯐꯖꯊꯣꯛꯑꯦꯕ ꯑꯁꯤꯗꯤ ꯈꯔ ꯇꯥꯡꯈꯠꯈ꯭ꯔꯕꯅꯤꯅꯅꯦ ꯑꯥꯏꯐꯣꯟꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯐꯖꯗꯦꯕ ꯁꯛꯀꯗꯣ ꯏꯃꯨ ꯃꯨꯁꯜꯂꯗꯅ ꯑꯥꯏꯐꯣꯟ ꯃꯣꯕꯥꯏꯜꯄꯨꯅ ꯃꯁꯛ ꯃꯨꯁꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯨ ꯁꯛꯀꯁꯦ ꯏꯃꯨ ꯃꯨꯁꯜꯂꯗꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯣꯕꯥꯏꯜ ꯑꯃ ꯂꯧꯒꯅꯤ ꯈꯜꯂꯤꯅꯤ ꯅꯨꯄꯤꯒꯤ ꯑꯗꯨꯅ ꯑꯐꯕ ꯑꯃ ꯈꯜꯂꯤꯅꯤ ꯁꯦꯝꯁꯨꯡ ꯑꯩ ꯈꯪꯗꯦꯗ ꯑꯩ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗ ꯑꯩꯁꯨ ꯈꯪꯒꯦ ꯈꯜꯂ ꯊꯥ 5-6 ꯆꯍꯤꯃꯨꯛꯀ ꯐꯥꯔꯝꯒꯅꯤꯗ ꯂꯧꯒꯦ ꯈꯟꯒꯦ ꯈꯜꯂꯒ ꯈꯟꯒꯦ ꯑꯩꯅꯕꯨꯗꯤ ꯊꯧꯋꯥ ꯁꯥꯗꯅ ꯇꯧꯔꯤꯅꯦꯕ ꯑꯩ ꯂꯧꯔꯒꯦꯅ ꯈꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗꯕꯒꯤ ꯇꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯍꯥꯟꯅ ꯂꯧꯕ ꯌꯥꯔꯕꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯈꯟꯈꯩ ꯈꯜꯂꯒꯅꯦ ꯑꯗꯨꯒ ꯂꯧꯔꯛꯄ ꯃꯇꯝꯗꯅ ꯀꯔꯝꯕ ꯃꯣꯕꯥꯏꯜ ꯂꯧꯔꯦ ꯑꯃꯨꯛ ꯀꯥꯏꯅꯦꯕ ꯈꯜꯂꯨꯕꯗꯕꯨ ꯇꯤꯡꯈꯠꯅ ꯈꯜꯂꯒ ꯑꯁꯤ ꯀꯩꯅꯣꯗ ꯀꯦꯁꯇ ꯂꯧꯔꯛꯏꯅꯦꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗ ꯂꯧꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯚꯤꯚꯣ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝꯗꯤ ꯌꯥꯝ ꯐꯕꯅꯦ ꯚꯤꯚꯣ 60ꯗꯣ ꯑꯗꯨꯏꯗꯨꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯞꯈꯤꯔꯣꯏꯑꯕ ꯍꯦꯟꯖꯥꯡꯒꯤ ꯃꯍꯤꯁꯦ ꯈꯤꯇꯪꯒ ꯍꯥꯞꯈꯤꯒꯦ ꯒꯥꯏꯅ ꯑꯂꯨꯁꯦ ꯈꯤꯇꯪ ꯃꯨꯟꯕ ꯋꯥꯠꯂꯦꯕꯁꯦ ꯃꯨꯟꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯍꯦꯟꯖꯥꯡ ꯃꯍꯤꯁꯦ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯐꯨꯠꯀꯦ ꯉꯥꯁꯦ ꯍꯥꯞꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯄꯠꯊꯈ꯭ꯔꯅꯦꯕꯀꯣ ꯉꯥꯁꯦ ꯃꯅꯨꯡꯗ ꯃꯍꯤ ꯆꯪꯅ ꯍꯥꯎꯇꯕꯅꯦꯕ ꯉꯥꯁꯦ ꯃꯍꯤ ꯁꯧꯒꯠꯂꯀꯥꯟꯗ ꯍꯥꯞꯇꯣꯏꯅꯦ ꯏꯟꯖꯥꯡ ꯃꯍꯤꯁꯦ ꯈꯤꯇꯪꯒ ꯍꯥꯞꯈꯤꯒꯦ ꯙꯀꯟ ꯄꯥꯟꯁꯤꯜꯂꯝꯒꯦ
ꯑꯩꯒꯤꯁꯤꯗꯤ ꯔꯤꯌꯦꯜꯃꯤ 10 ꯄ꯭ꯔꯣꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯟꯅꯕ ꯍꯥꯟꯅꯒꯤꯅꯤ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯔꯤꯌꯦꯜꯃꯤ ꯅꯥꯔꯖꯣꯗꯣ ꯈꯨꯠꯅꯨꯡꯉꯥꯏ ꯑꯃ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯤ ꯑꯩꯅ ꯎꯠꯈ꯭ꯔꯕꯅꯦ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜ ꯁꯥꯏꯠ ꯁꯨꯃꯥꯏꯅ ꯀꯣꯊ ꯀꯛꯊꯠꯄ ꯈꯣꯠꯇꯠꯄꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯩ ꯇꯧꯔꯤꯔ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯒꯤ ꯃꯣꯕꯥꯏꯜꯅ ꯍꯦꯟꯕꯅꯦꯕ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯅꯤꯅ ꯊꯥ ꯑꯃ ꯑꯅꯤꯇꯃꯛ ꯐꯥꯔꯤꯕꯅꯦꯕ ꯁꯤꯁꯦ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯦ ꯃꯣꯇꯣ ꯑꯣꯏꯅ ꯂꯧꯔꯁꯤꯔ ꯈꯪꯗꯦ ꯃꯣꯇꯣ ꯍꯥꯏꯔ ꯃꯣꯇꯣꯔꯋꯥꯂꯥ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯑꯗꯨꯒꯤꯁꯨ ꯐꯩꯗꯤ ꯍꯥꯏꯅꯕꯅꯦ ꯑꯣꯂꯥꯡꯕꯒꯤ ꯇꯧꯔꯤꯅꯦ ꯗ꯭ꯔꯦꯁ ꯀꯨꯝꯕꯁꯦ ꯖꯨꯒꯣꯠ ꯆꯥꯗꯕꯅꯦ ꯑꯣꯂꯥꯡꯉꯦ ꯁꯥꯏꯌꯦ ꯄꯨꯖꯥ ꯂꯣꯏꯔꯦ ꯈꯔ ꯏꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯦ ꯍꯥꯏꯁꯤꯅꯤꯕꯣ ꯅꯣꯡꯃ ꯈꯛꯇꯤ ꯏꯪꯉꯝꯃꯦ ꯑꯌꯨꯛꯄꯨꯗꯤ ꯈꯔ ꯏꯪꯉꯦꯀꯣ ꯏꯔꯨ ꯊꯣꯛꯄꯗ ꯈꯤꯇꯪ ꯏꯪꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯏꯔꯨ ꯀꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯑꯅꯤ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯒ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯐꯦꯟ ꯊꯥꯔꯤ ꯕꯪꯕꯪ ꯁꯥꯏꯌꯦꯕ ꯃꯣꯇꯣꯁꯨ ꯐꯩ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯒꯤ ꯈꯜꯂꯒ ꯇꯜꯂꯤ ꯃꯦꯟ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯛ ꯐꯖꯕ ꯃꯤꯒꯤꯗꯤ ꯀꯦꯃꯦꯔꯥ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯦꯃꯦꯔꯥ ꯃꯊꯧ ꯇꯥꯏꯀꯣ ꯀꯦꯃꯦꯔꯥ ꯐꯖꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯑꯥꯏꯁꯇꯨꯅ ꯑꯥ ꯕꯕꯥꯁꯦ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯤꯔꯥ ꯅꯪꯉꯣꯟꯗ ꯌꯦꯡꯉꯤꯔꯥ ꯏꯔꯨꯊꯣꯛꯎꯔꯣ ꯆꯠꯂꯣ ꯊꯝꯕ ꯌꯥꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯔꯤꯌꯦꯜꯃꯤ ꯚꯤꯚꯣ ꯁꯥꯝꯁꯨꯡꯁꯤꯅ ꯀꯦꯃꯦꯔꯥ ꯐꯩ ꯃꯥꯅꯤ ꯃꯥꯅꯤ ꯁꯥꯝꯁꯨꯡꯗꯤ ꯈꯪꯗꯦ ꯁꯥꯝꯁꯨꯡꯗꯤ ꯄꯥꯏꯖꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯚꯤꯚꯣꯁꯨ ꯅꯕꯥꯏꯒꯤ ꯚꯤꯚꯣꯅꯤꯅ ꯑꯁꯤꯁꯨ ꯚꯤꯚꯣꯁꯨ ꯐꯩ ꯑꯗꯒꯤ ꯃꯥꯒꯤꯁꯤꯗꯤ ꯋꯥꯏꯠ ꯑꯦꯡꯒꯜꯁꯨ ꯌꯥꯎꯔꯤ ꯋꯦꯜꯀꯝ ꯅꯥꯎꯕ ꯒꯦꯃꯤꯡ ꯑꯁ ꯂꯥꯏꯠ ꯄꯨꯊꯥꯕ ꯍꯀꯥꯝ ꯆꯟꯕꯁꯦ ꯍꯧꯔꯛꯑꯗꯕꯅꯤ ꯁꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯄꯥꯎꯗꯔ ꯇꯩꯁꯟꯕꯩꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯁ꯭ꯋꯥꯏꯁꯦ ꯄꯥꯎꯗꯔ ꯇꯩꯗꯕꯒꯤ ꯂꯥꯡ ꯂꯩꯔꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯪ ꯑꯩ ꯈꯪꯗꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯅꯪ ꯈꯪꯉꯤꯅꯦ ꯏꯅꯧ ꯅꯧꯕꯒꯤ ꯃꯇꯝ ꯑꯃꯒꯤ ꯀꯁꯥꯔ ꯅꯤꯉꯣꯜꯗꯨꯅꯤꯅꯦ ꯑꯩꯁꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯏꯅꯧ ꯅꯧꯒꯩ ꯑꯩꯉꯣꯟꯗ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏꯗꯣ
ꯑꯣ ꯑꯣ ꯀꯥꯏ ꯂꯣꯏꯔꯦ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯏꯆꯟ ꯊꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯍꯣꯏ 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 ꯏꯆꯟ ꯊꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯑꯩꯗꯤ ꯏꯆꯥ ꯑꯅꯤ ꯂꯩꯖꯔꯦ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯄꯩꯁꯥ ꯊꯥꯖꯤꯜꯂꯧꯕꯅꯦ ꯑꯩ ꯏꯁꯩ ꯁꯛꯏꯗꯣ ꯄꯩꯁꯥ ꯊꯥꯖꯤꯜꯂꯛꯀꯦꯗꯤ ꯂꯩꯇꯗꯅ ꯅꯪꯁꯨ ꯁꯛꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯜꯂꯦꯗ ꯏꯁꯩ ꯁꯛꯄꯒ ꯏꯆꯦ ꯑꯩ ꯊꯣꯛꯂꯒꯦ ꯄꯩꯁꯥ ꯐꯪꯒꯗꯕ ꯑꯇꯣꯞꯄ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯀꯦ ꯄꯤꯈꯤꯒꯦ ꯑꯃꯨꯛꯇ ꯍꯣꯏ 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 ꯄꯩꯁꯥ ꯐꯪꯕ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯑꯦ ꯍꯥꯏꯅꯦ ꯍꯣꯏ ꯍꯣꯏ ꯄꯤꯊꯣꯛꯎꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯖꯈꯤꯒꯦ ꯑꯗꯨꯒꯗꯤ ꯊꯝꯃꯅꯤ ꯑꯩꯁꯨ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯇꯦꯟ ꯈꯔ ꯍꯦꯜꯂꯛꯑꯒꯗꯤ ꯊꯣꯛꯇ꯭ꯔꯣꯕꯅꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯅꯪꯉꯣꯏꯗꯣꯏꯔꯣ ꯑꯩ ꯍꯜꯂꯒ ꯆꯥꯔꯣꯔꯥ ꯊꯝꯃꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝꯗꯨꯗꯤ ꯈꯤꯇꯪ ꯌꯧꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯍꯤꯟꯖꯥꯡꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕꯐꯥꯎ ꯑꯝꯇꯪ ꯊꯥꯈꯤꯒꯦ ꯏꯟꯖꯥꯡ ꯂꯣꯏꯗꯣꯔꯦ ꯄꯥꯎꯗꯔ ꯇꯩꯁꯜꯂꯨꯕꯒꯤꯅꯤꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯑꯗꯨ ꯃꯥꯏꯁꯦ ꯉꯧꯔꯣꯛ ꯉꯧꯔꯤꯁꯦ ꯄꯥꯎꯗꯔ ꯇꯩꯁꯜꯂꯨꯕꯒꯤꯅꯤ ꯌꯨꯝ ꯑꯃ ꯂꯥꯛꯀꯦ ꯑꯩꯒꯤ ꯑꯗꯣꯒꯤ ꯌꯨꯝ ꯑꯃ ꯂꯥꯛꯀꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯌꯨꯝ ꯑꯃ ꯂꯥꯛꯀꯦ ꯑꯩꯒꯤ ꯑꯗꯣꯒꯤ ꯄꯩꯁꯥ ꯐꯪꯒꯗꯕ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯀꯦ ꯄꯤꯈꯤꯒꯦ ꯑꯃꯨꯛꯇ ꯌꯨꯝ ꯑꯃ ꯂꯥꯛꯀꯦ ꯑꯩꯒꯤ ꯑꯗꯣꯒꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯌꯨꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯁꯤꯁꯀꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯥꯎꯕ ꯒꯦꯃꯤꯡ ꯆꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯉꯥꯡꯅꯁꯤ ꯆꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯣ ꯆꯨꯝ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯔꯀꯥꯔꯒꯤ ꯌꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯣ 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 ꯁꯔꯀꯥꯔꯒꯤ ꯃꯣꯏ ꯀꯩꯅꯣ ꯀꯩꯅꯣ ꯐꯪꯕꯗꯣ ꯀꯩ ꯍꯥꯏꯕ ꯀꯩꯅꯣꯝꯒ ꯐꯪꯕ ꯍꯥꯏꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤꯗꯣ ꯍꯣꯏ ꯍꯣꯏ ꯇꯧꯁꯜꯂꯨ ꯇꯧꯁꯜꯂꯨ ꯑꯩꯈꯣꯏꯗꯤ ꯐꯪꯕꯤꯗꯦ ꯑꯗꯨꯏꯗꯤ ꯈꯣꯡ ꯅꯨꯡꯉꯥꯏꯇꯦ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯁꯤꯁꯨ ꯌꯦꯡꯉꯨ ꯈꯔ ꯌꯥꯝꯍꯜꯂꯤꯅꯦ ꯑꯥꯂꯨꯁꯦ ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯦꯕ ꯁꯦꯝꯕ ꯅꯠꯇꯦ ꯃꯥꯅ ꯁꯣꯏꯔꯝꯕꯅꯦ ꯑꯥꯂꯨꯁꯦ ꯃꯨꯜꯂꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯀꯛꯑꯝꯕꯒꯤ ꯑꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯨꯜꯂꯦ ꯉꯥꯏꯌꯨꯅꯦ ꯅꯣꯏꯗꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣꯅꯦ ꯍꯦꯠꯐꯣꯟ ꯄꯤꯁꯜꯂꯨ ꯅꯄꯥꯗ ꯃꯥ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦꯕ ꯁꯥꯟꯗꯦ ꯅꯨꯃꯤꯠꯅꯤ ꯀꯥꯏꯅꯅꯦ ꯁꯪꯖꯗꯦ ꯗ꯭ꯌꯨꯇꯤꯁꯦ ꯁꯥꯟꯗꯦ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯕꯛꯁꯦ ꯀꯜꯂꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯀꯩꯅꯣ 250 ꯂꯥꯛꯅꯤ ꯏꯆꯦ ꯊꯥꯕ ꯌꯥꯗꯦ ꯑꯣꯏꯃꯥ 250 ꯂꯥꯛꯅꯤ ꯍꯥꯏꯔꯤꯔꯣ ꯂꯥꯛ ꯆꯅꯤ ꯌꯥꯡꯈꯩ ꯍꯥꯏꯔꯤꯔꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯌꯦꯟꯁꯥꯡꯗꯣ ꯊꯨꯝꯖꯤꯜꯂꯨ ꯌꯥꯡꯅ ꯃꯨꯟꯒꯅꯤ ꯏꯆꯦ ꯍꯥꯏꯕꯀꯣ ꯑꯧ ꯊꯨꯝꯖꯤꯜꯂꯨ ꯂꯣꯏꯔꯦꯍꯦ ꯏꯕꯣ ꯑꯩꯁꯦ ꯃꯤꯠꯀꯁꯦ ꯀꯗꯣꯝꯗ ꯄꯥꯜꯂꯤꯅꯣ ꯈꯨꯝꯖꯤꯜ ꯍꯣꯏ ꯍꯣꯏ ꯈꯨꯝꯖꯤꯜꯂꯒ ꯌꯥꯡꯅ ꯃꯨꯜꯂꯤꯀꯣ ꯀꯩꯅꯣꯕ 250
ꯑꯣ ꯂꯥꯛ ꯑꯅꯤꯒ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯑꯣ 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 ꯃꯣꯏ ꯑꯃꯨꯛꯇ ꯑꯗꯨꯃꯥꯏꯅ ꯄꯤꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯗꯤ ꯐꯪꯗꯦ ꯔꯦꯁꯣꯟ ꯀꯥꯔꯠ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯡ ꯆꯥꯛꯀ ꯀꯩꯝꯇ ꯐꯪꯗꯦ ꯍꯧꯗꯨꯅꯇ ꯂꯩꯌꯦ ꯃꯤꯠꯁꯤꯅ ꯄꯨꯡ ꯑꯃ ꯐꯥꯍꯟꯖꯔꯒꯦ ꯐꯥꯗꯣꯔꯦ ꯑꯩ ꯌꯦꯟꯖꯥꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯄꯨꯡ ꯀꯌꯥ ꯆꯪꯉꯦ ꯍꯥꯏꯗꯣ ꯉꯁꯤ ꯈꯪꯕ ꯉꯝꯃꯅꯤꯀꯣ ꯑꯩꯁꯦ ꯉꯁꯥꯏ ꯉꯥ ꯉꯧꯕꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯛꯏꯅꯤꯗꯅ ꯆꯥꯛ ꯄꯨꯡ ꯂꯣꯏꯕꯗ ꯄꯨꯡ ꯀꯌꯥ ꯆꯪꯉꯦꯅ ꯍꯥꯏꯗꯣ ꯃꯇꯥꯡꯁꯤꯗ ꯈꯪꯕ ꯉꯝꯃꯅꯤ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯗꯣꯏꯅꯣ ꯆꯥ ꯊꯛꯆꯜꯂꯨꯕꯩ ꯒ꯭ꯌꯥꯁ ꯀꯥꯈꯠꯂꯦ ꯍꯪꯒꯥꯝꯁꯦ ꯃꯄꯨꯟ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯣꯔꯅꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯆꯥꯒꯦꯀꯣ ꯍꯪꯒꯥꯝꯁꯤꯒ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦ ꯑꯩꯁꯦ ꯂꯣꯇꯔꯤ ꯌꯥꯎꯔꯨꯈꯤꯒꯦꯕ ꯂꯣꯇꯔꯤꯁꯤꯅ ꯐꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯐꯥꯎꯔꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯒꯗꯕ ꯐꯥꯎꯔꯛꯇꯦ ꯂꯣꯇꯔꯤꯁꯤꯅ ꯍꯟꯗꯛ ꯊꯥꯁꯦ ꯄꯩꯁꯥꯁꯨ ꯆꯤꯜꯂꯦꯕ ꯄꯨꯖꯥꯒꯤ ꯌꯥꯝ ꯆꯤꯜꯂꯦ ꯄꯨꯖꯥꯒꯤꯅꯦ ꯄꯨꯖꯥꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯣꯏꯁꯜꯂꯦꯕ ꯑꯩ ꯌꯨꯝꯗ ꯆꯠꯇ꯭ꯔꯗꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯜꯂꯣꯏꯗꯕꯅꯤ ꯌꯨꯝꯗꯒ ꯆꯠꯂꯨꯔꯕꯅꯤꯅꯅꯦ ꯄꯩꯁꯥ ꯌꯥꯝ ꯂꯣꯏꯁꯜꯂꯦ ꯄꯨꯖꯥꯅꯤꯅꯀꯣ ꯑꯉꯥꯡꯗꯁꯨ ꯄꯩꯁꯥ ꯆꯦꯟꯕ ꯈꯣꯠꯄ ꯇꯧꯕ ꯄꯩꯁꯥ ꯌꯥꯝ ꯂꯣꯏꯁꯜꯂꯦ ꯏꯕꯥꯏꯗꯣ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕꯅꯤꯅ ꯁꯔꯀꯥꯔꯅ ꯑꯣꯐ ꯇꯧꯁꯟꯕꯤꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯍꯪꯒꯥꯝꯁꯦ ꯍꯧꯖꯤꯛ ꯍꯥꯞꯀꯦ ꯉꯥꯏꯍꯥꯛ ꯂꯩ ꯍꯥꯞꯀꯦ ꯐꯔꯦ ꯏꯆꯦ ꯊꯣꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯒꯦ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯑꯒꯦ ꯑꯩꯁꯨ ꯃꯨꯊꯠꯂꯒꯦ ꯍꯪꯒꯥꯝꯁꯦ ꯍꯥꯞꯄ ꯌꯥꯗ꯭ꯔꯕꯅꯦ ꯐꯥꯎꯔꯅꯤ ꯉꯁꯤ ꯁꯣꯏꯗꯅ ꯆꯦ ꯅꯛꯄꯅ ꯁꯣꯏꯗ꯭ꯔꯕꯗꯤ ꯑꯁ ꯐꯥꯎꯔꯗꯤ ꯐꯅꯤꯗ ꯄꯩꯁꯥꯁꯦ ꯆꯤꯜꯂꯦ ꯐꯥꯎꯔꯗꯤ ꯐꯅꯤ ꯍꯟꯗꯛꯇꯤ ꯑꯉꯥꯡꯁꯨ ꯁ꯭ꯀꯨꯜꯒꯤ ꯐꯤꯁ ꯊꯤꯕ ꯇꯥꯕ ꯑꯗꯒꯤ ꯌꯥꯝꯃꯦꯗ ꯍꯥꯏꯔꯒ ꯀꯩꯗꯧꯅꯤ ꯑꯥꯂꯨꯁꯦ ꯃꯨꯟꯖꯜꯂꯛꯑꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯃꯅꯥꯁꯦ ꯊꯥꯗꯔꯒꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯖꯤꯔꯥ ꯃꯔꯣꯏꯗꯣ ꯈꯔ ꯈꯛ ꯊꯥꯛꯀꯗꯕ ꯋꯥꯠꯍꯧꯔꯤꯕꯅꯦꯕ ꯑꯗꯨꯁꯨ ꯊꯥꯛꯆꯟꯗꯣꯏꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯡꯗꯔꯝꯗꯥꯏꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯁꯨꯔꯤ ꯃꯦꯊꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯌꯦꯟꯖꯥꯡꯁꯦ ꯁꯧꯒꯠꯂꯛꯑꯕꯅꯤꯅ ꯍꯥꯞꯄ ꯌꯥꯔꯅꯤ ꯑꯃꯨꯛꯇꯪ ꯂꯩꯔꯦ ꯀꯁꯨꯔꯤ ꯃꯦꯊꯤꯗꯣ ꯁꯤꯗ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯌꯦꯟꯖꯥꯡ ꯃꯆꯨ ꯐꯖꯅꯕꯒꯤ ꯃꯣꯔꯣꯛ
ꯑꯗꯨꯝ ꯇꯥꯔ ꯂꯩꯈꯤꯕꯅꯤ ꯀꯁꯨꯔꯤ ꯃꯦꯊꯤꯗꯣ ꯁꯤꯒ ꯂꯩꯔꯁꯨ ꯐꯕꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯍꯥꯞꯄꯤꯁꯦ ꯁꯦ ꯃꯨꯜꯂꯦꯀꯣ ꯃꯨꯜꯂꯦ ꯑꯗꯒꯤ ꯍꯪꯒꯥꯝꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ ꯁꯨꯃꯥꯏꯅ ꯃꯄꯨꯝ ꯃꯄꯨꯝ ꯍꯥꯞꯄꯤꯕ ꯍꯪꯒꯥꯝꯁꯦ ꯈꯤꯇꯪ ꯄꯠꯊꯔꯀꯥꯟꯗꯅꯦ ꯑꯗꯨꯗꯒꯤ ꯉꯥ ꯍꯥꯞꯇꯣꯏꯅꯤ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯊꯅꯝꯃꯒꯦ ꯃꯩ ꯈꯤꯇꯪ ꯂꯩꯊꯒꯦ ꯒꯦꯁꯅ ꯂꯣꯏꯔꯦ ꯃꯥ ꯑꯕꯤꯅꯥꯁꯁꯦ ꯈꯣꯡꯎꯞꯁꯦ ꯑꯝꯇꯪ ꯐꯧꯗꯣꯛꯄꯤꯔꯨꯔꯗꯤ ꯐꯕ ꯁꯨꯔꯒ ꯊꯝꯃꯝꯃꯕꯅꯤꯅꯦ ꯐꯧꯗ꯭ꯔꯗꯤ ꯀꯃꯥꯏ ꯀꯪꯗꯣꯏꯅꯣꯅꯦ ꯁꯦ ꯅꯨꯡꯁꯥꯗꯒ ꯆꯠꯄ ꯉꯝꯃꯣ ꯃꯥ ꯈꯣꯡꯎꯞꯁꯦ ꯁꯨꯔ ꯊꯝꯃꯝꯃꯦ ꯑꯝꯇ ꯐꯧꯗꯣꯛꯄꯤꯌꯨꯆꯣꯅꯦ ꯅꯨꯡꯁꯥꯗ ꯁꯨꯔꯕꯅꯦ ꯈꯣꯡꯎꯞꯁꯦ ꯑꯝꯇ ꯐꯧꯗꯣꯛꯄꯤꯌꯨꯆꯣ ꯑꯃꯈꯛꯇꯨꯅ ꯁꯨꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯃꯅꯨꯡꯗ ꯅꯥꯆꯟ ꯌꯥꯎ ꯂꯩꯔꯝꯃꯤ ꯀꯤꯖꯅ ꯁꯨꯔꯝꯗ꯭ꯔꯦ ꯐꯤꯒꯤ ꯈꯣꯡꯎꯞꯇꯣ ꯅꯥꯆꯟ ꯌꯥꯎ ꯂꯩꯔꯝꯃꯤ ꯁꯔꯞ ꯍꯩꯖꯜꯂꯝꯃꯤ ꯃꯤꯗꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅ ꯑꯗꯨ ꯑꯥꯗꯩꯗꯣ ꯑꯩꯒꯤ ꯑꯃꯨꯕꯗꯣ ꯄꯨꯒꯗ꯭ꯔꯥꯅꯣ ꯑꯗꯨꯝ ꯀꯪꯒꯗ꯭ꯔꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯁꯥ ꯂꯛꯁꯥꯝꯅꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ 47 1 hours ꯑꯣꯏꯔꯒ ꯊꯝꯖꯔꯒꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯥꯡ ꯆꯪꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯆꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯐꯠ ꯆꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯄꯨꯡ ꯑꯃ ꯆꯪꯉꯤꯅꯦ ꯉꯥ ꯂꯩꯔꯒ ꯉꯥ ꯕꯖꯥꯔ ꯇꯧꯔꯒ ꯍꯤꯟꯖꯥꯡ ꯊꯣꯡꯅ ꯂꯣꯏꯔꯛꯄꯗ ꯄꯨꯔꯥ 1 hour ꯆꯪꯉꯤꯅꯦ ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯣꯇꯔꯤ ꯆꯠꯂꯅꯤ 10 ꯇꯥꯔꯦꯕ 10:30 ꯇꯥꯔꯋꯥꯏꯗꯨꯒ ꯆꯠꯂꯅꯤ ꯂꯣꯇꯔꯤ मेरे दिल को ये क्या हो गया इंसानों का खो गया ऐसा क्यों होता है बार बार क्या इसको कहते हैं 49 ꯌꯧꯔꯦ ꯋꯥꯔꯦ ꯂꯥꯏꯐꯁꯦ ꯊꯥꯒꯠꯂꯒꯅꯦ ꯃꯇꯝꯗꯣ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯍꯜꯂꯒ ꯊꯝꯕꯗꯣ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯅ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗꯅꯦ ꯋꯥꯏꯑꯦꯕ ꯈꯪꯉꯕ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤꯅ ꯑꯃꯨꯛ ꯂꯥꯏꯐꯁꯦ ꯐꯅ ꯌꯥꯝꯅ ꯊꯥꯔꯒꯅꯦ 1 month ꯃꯇꯨꯡꯗꯅꯦ ꯑꯣꯇꯣꯃꯦꯇꯤꯛ ꯗꯤꯂꯦꯠ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯇꯜꯂꯦ ꯌꯥꯕ ꯐꯦꯁꯕꯨꯛ ꯆꯥꯕ ꯈꯛꯇꯪ ꯅꯠꯇꯦ ꯐꯦꯁꯕꯨꯛꯁꯦ ꯑꯩ ꯂꯩꯖꯔꯤꯀꯣ ꯀꯣꯟ ꯑꯃꯅꯤꯈꯛ ꯂꯩ ꯑꯗꯨ ꯐꯦꯡꯗꯣꯛꯀꯦ ꯉꯥ ꯆꯥꯃꯟꯕꯒꯤ ꯀꯣꯟ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯨꯛ ꯂꯧꯗꯣꯏꯔꯣ ꯂꯣꯏꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯃꯤꯅꯤꯠ 5-10 ꯈꯛꯇꯪ ꯉꯥꯏꯔꯒꯅꯦ ꯊꯝꯃꯒꯦ
ꯏꯁꯤꯡ ꯂꯩꯖꯗꯕꯅꯤꯅꯅꯦ ꯃꯛꯁꯤꯅ ꯀꯣꯠꯂ ꯀꯣꯠꯂꯒ ꯆꯥꯝꯃꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯖꯦꯡꯅ ꯍꯧꯕꯗꯩ ꯇꯧꯈꯠꯂꯛꯏꯁꯤꯅ ꯁꯤꯅ ꯅꯨꯅꯨ ꯏꯔꯨ ꯊꯣꯛꯎꯔꯣ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯊꯝꯃꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯥꯒꯦ ꯑꯩ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯅꯪꯁꯨ ꯆꯥꯅꯤꯡꯉꯒ ꯈꯔ ꯆꯥꯎꯁꯤꯗꯤ ꯍꯩꯖꯥꯡꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯍꯪꯒꯥꯝ ꯍꯥꯞꯄꯇ ꯉꯥꯏꯔꯤ ꯇꯀꯠ ꯇꯀꯠ ꯇꯦꯛꯄꯗꯨꯒ ꯇꯧꯔꯤꯅꯦ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ 11ꯗ ꯊꯦꯡꯉꯣꯏꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯡꯈꯩꯅꯤꯊꯣꯏ ꯇꯥꯔꯦ ꯃꯀꯣꯛ ꯃꯔꯨ ꯍꯥꯞꯆꯤꯟꯈ꯭ꯔꯣꯔꯥ ꯑꯦ ꯀꯩꯅꯣꯝ ꯆꯥꯎꯔꯦ ꯑꯗꯨ ꯃꯇꯨ ꯌꯥꯎꯔꯦꯅꯦ ꯉꯥꯏ ꯈꯔꯁꯦ ꯊꯝꯃꯣꯗꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯗꯣꯔꯦ ꯄꯨꯔꯥ ꯄꯨꯔꯥ 1 hour ꯆꯪꯉꯦ ꯁꯣꯝꯗꯅ ꯃꯥꯖꯦꯔꯨꯝ ꯆꯟꯍꯧꯔꯦ ꯆꯥꯛ ꯂꯥꯝꯃꯕ ꯀꯩꯗꯣ ꯂꯥꯏꯠ ꯊꯥꯜꯂꯛꯀꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯖꯤꯔꯥ ꯃꯔꯣꯏ ꯈꯔ ꯋꯥꯠꯍꯧꯔꯤꯗꯅ ꯉꯁꯥꯏ ꯍꯥꯞꯀꯗꯕ ꯆꯥꯃꯁ ꯈꯥꯡꯉꯩ ꯈꯤꯇꯪꯇꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯞꯄꯤꯗꯣ ꯑꯗꯨꯒꯤ ꯖꯤꯔꯥ ꯃꯔꯣꯏꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯗꯣꯔꯕꯅꯤ ꯉꯥꯗꯣ ꯑꯩꯅꯅꯦ ꯁꯤꯡꯈꯛ ꯊꯝꯃꯦ ꯏꯔꯣꯜꯂꯒ ꯄꯆꯤꯗ ꯆꯥꯕꯒꯤ ꯍꯥꯡꯗꯣꯛꯄꯤꯔꯣꯅꯣꯕ ꯖꯤꯔꯥꯗꯣ ꯃꯔꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯍꯥꯞꯄꯤꯔꯣ ꯁꯤꯒ ꯆꯥꯃꯁ ꯈꯥꯡꯉꯩꯒ ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯏꯚꯁꯦ ꯇꯠꯂꯨꯕꯒꯤ ꯇꯧꯋꯤꯔꯅ ꯀꯃꯦꯟꯒ ꯂꯣꯏ ꯆꯠꯈꯔꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯄꯦꯄꯥ ꯃꯣꯕꯥꯏꯜꯒ ꯖꯨꯒꯣꯠ ꯆꯥꯗꯕꯒ ꯑꯗꯨꯅꯁꯨ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯞꯈ꯭ꯔꯦ ꯑꯆꯥ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯥꯅꯦ ꯈꯥꯅꯝ ꯅꯝꯃꯅꯤ ꯅꯪꯕꯣ ꯍꯥꯎꯔꯣꯏꯗ꯭ꯔꯃꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯆꯨꯒꯁꯦ ꯋꯥꯎ ꯅꯩꯗ꯭ꯔꯣ ꯁꯤꯒꯤ ꯉꯥ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯇꯤꯐꯤꯟꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈꯔꯦ 5 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯖꯁ 5 ꯃꯤꯅꯤꯠ ꯒꯦꯁꯇ ꯂꯣꯏꯔꯦꯕꯣ ꯑꯩ ꯀꯩꯅꯣ ꯆꯥꯁꯤꯜꯂꯨꯅ ꯆꯥ ꯊꯛꯆꯜꯂꯨꯅ
ꯃꯣꯔꯣꯛ ꯖꯥꯝꯗꯕ ꯈꯪꯗꯦ ꯃꯣꯔꯣꯛ ꯖꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯉꯁꯪ ꯉꯥꯡꯈꯔꯦ ꯀꯣꯟꯅ ꯃꯥꯡꯕꯗ ꯇꯧꯔꯨꯅꯨ ꯃꯨꯅꯤ ꯂꯥꯏꯗ ꯊꯥꯗꯣꯏꯅꯦ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯑꯩꯅ ꯏꯔꯨ ꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯔꯨ ꯊꯣꯛꯇ꯭ꯔꯤꯁꯦ ꯃꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ ꯅꯪꯅ ꯄꯥꯏꯔꯛꯏꯕ ꯃꯣꯕꯥꯏꯜꯗꯣ ꯍꯥ ꯀꯗꯥꯏꯕꯨ ꯀꯔꯤꯒꯤ ꯄꯥꯏꯔꯛꯄꯗ ꯉꯥꯏꯗꯣꯏꯕ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯊꯥꯕ ꯍꯧꯒꯠꯂꯛꯄꯩꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯛꯏꯅꯦ ꯑꯉꯥꯡꯁꯦ ꯃꯣꯕꯥꯏꯜ ꯄꯤꯕ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯃꯣꯕꯥꯏꯜ ꯂꯩꯊꯧ ꯑꯣꯏꯃꯥ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯃꯊꯨꯟ ꯃꯣꯕꯥꯏꯜꯁꯦ ꯈꯨꯠꯁꯥ ꯑꯃ ꯈꯪꯉꯕ ꯀꯦꯃꯦꯔꯥ ꯃꯊꯨꯟꯁꯤꯅꯅꯦ ꯃꯅꯤꯡꯁꯤꯅꯅꯦ ꯈꯣꯡꯁꯦ ꯊꯝꯕꯕꯨ ꯕꯪ ꯂꯥꯎ ꯁꯥꯒꯠꯂꯛꯄꯩ ꯋꯥꯅꯤꯅꯦ ꯈꯨꯠꯁꯥ ꯑꯃ ꯂꯣꯏꯁꯟꯕ ꯌꯥꯔꯅꯤ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯁꯥꯏ ꯐꯖꯅ ꯁꯥꯏꯀꯣ ꯐꯖꯅ ꯁꯥꯏ ꯍꯥꯏꯁꯤꯅꯦꯕꯣ ꯑꯣꯂꯥꯡꯕꯁꯦ ꯐꯖꯅ ꯁꯥꯏ ꯍꯥꯏꯁꯤꯅꯦ ꯂꯣꯏꯔꯦ 2 ꯃꯤꯅꯤꯠꯇ ꯉꯥꯏꯈ꯭ꯔꯦ ꯍꯥ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯍꯜꯂꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯅꯤ ꯑꯦꯝꯅꯦꯁꯨ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯁꯥꯁꯦ ꯃꯌꯥꯝꯕꯨ ꯀꯅꯥ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯅꯔꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯍꯪꯒꯥꯝꯒ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤ ꯌꯦꯡꯉꯨꯁꯦ ꯍꯪꯒꯥꯝꯒꯁꯦ ꯃꯆꯩꯒꯤ ꯌꯥꯎꯔꯗꯅ ꯀꯨꯝꯁꯤꯒꯤ ꯆꯍꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯪꯒꯥꯝ ꯆꯥꯈ꯭ꯔꯦꯅꯀꯣ ꯆꯤꯀꯦꯟ ꯊꯣꯡꯕꯗ ꯍꯪꯒꯥꯝ ꯐꯖꯅ ꯇꯧꯅ ꯆꯥꯈꯤꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯩ ꯉꯁꯤꯒ ꯍꯪꯒꯥꯝ ꯑꯅꯤꯔꯛ ꯆꯥꯖꯕꯅꯤ ꯉꯁꯤꯁꯤ ꯆꯥꯖꯗꯣꯏꯅꯦꯕ ꯑꯅꯤꯔꯛ ꯆꯥꯖꯗꯣꯏꯅꯤ ꯂꯣꯏꯖꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯒꯤ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ